Akashvani Imphal Nayani Devi na pau pajari ahanbadam aruoiba pau CP Radhakrishnan Bharat ki taramanga suba uparashtrapati oina wasak laukre Manipurda lakadauriba Pradhan Mantri Narendra Modi ki khongchat ki yenglaga hayeng gari chatok chatsinda ahongba khara leigani Imphal jiri lambida ngasi ayuk petroleum yauna mal puba gari chani Imphal omda changlakre amasung Pradhan Mantri Narendra Modi na ngasi New Delhi da pangthokadawa malengbi mifam Gyan Bharatamda saruk yagani CP Radhakrishnan Bharat ki taramanga suba uparashtrapati oina wasak laukre Rashtrapati Draupadi Murmuna Sri Radhakrishnan bu Rashtrapati Bhavanda thabak paiba masung aron bangakpagi wasak lauki. I, Chandraviram Ponnusami Radhakrishnan, do swear in the name of God do swear in the name of God that I will bear true faith and allegiance that I will bear true faith and allegiance to the Constitution of India to the Constitution of India as by law established, as by law established, and that I will faithfully discharge the duty and that I will faithfully discharge the duty upon which I am about to enter. Tha asigi mapanda pangthokhiba uparashtrapati mikhalda India block ki mirep hanagi Supreme Court ki judge B Sudarshan Reddy bu bhot masing chamaya kahini thoidam athiba pirambani Sri Radhakrishnan Tamil Nadu gi Tirupur dagi horakhiba Chandrapuram Ponnusami Radhakrishnan RSS amasung Jansankhagumba sangsthansingda saruk yarekhiba luchingba amani Maha Coimbatore gi Lok Sabha da anirak karakhi Sri Radhakrishnan Jharkhand, Telangana, Puducherry amasung Maharashtra gi Rajyapal oina thawpurami wasaklawi thawramda Pradhan Mantri Narendra Modi hanagi Rashtrapati Ramnath Kovind hanagi Uparashtrapati Jagdeep Dhankar Griha Mantri Amit Shah yauna tongan luchingba kayana saruk yakhi Pradhan Mantri gi khongchat asigi yenglaga hayeng gari chathok chatsinda ahongba khara leigani Traffic Control Police Wing Manipur gi SP na thokpa cherol amana hai Imphal gi aitihasik oiraba Kangla da pangthokadaba thaurum yaugadaba VIP singna Kangla gi kha thangba gate lomdagi changlakani khongna lakba singna nungchup thangba gate tagi changlakani aduga pass yauba gari singna awang thangba gate tagi changba yagani Thauram adu yauna bagi damak miyam purakpa gari singi lakpham amsung gari khampham tongan sille singjamai chinga phauraga mayai lambirom dagi lakpa singjamai thong phauraga thobalom dagi lakpa gari singna wangkhai phauraga minu thongda khangwani passenger thadaram laba matungda lamlonglom dagi laklaga porompat crossing ananda crossing amati palace gate phauraga hapta kangjebungda khangwani Lamlong Sekmai amasung thangmai balom dagi lakpa gari singna Imphal Hotel mamangda passenger sing thadaram laga NC ground natraga Khumanlapak Sports Complex tha khangani Uripok Sagolban Tidim Mamadi Mayai Lambirom dagi lakpa gari singna Wahengbam Lekai natraga Uripok Thongkhada passenger sing thamlam laga NCC ground natraga Interstate Bus Terminus ta khangani Numit asida miyam puba gari sing lakthok laksin amadi chathok chachinda athingba leiroi VVIP sing chathok chachin tawringai matang khaktada athingba khara leigani thauram loiraba matung Kangla dagi airport phawa chatkadaba lambi da VVIP thorakadaba minute 10 wal ingaida lambi sing thingduna thangani adumoinamak ambulance amasung fire service ki gari singdi athingba leiroi hairi Imphal jiri lambida ngasi ayuk mal puba gari sing Imphal lomda changlakre aikhoi gi jiri bam paumina hai gari sing adugi manungda LPG puba yangkahini pan petrol kunipan diesel taramatoi atai polam sing puba mal gari ahum yauna punna mal puba gari chama yauri masi ahan bagi kanboini ani suba kanboi da punna gari chama amasung asi ayuk pung nipan taram daida Imphal gi dama khongsan khre hauji jiri bam da tongan ba mal puba gari ni putare panduna leiri India Meteorological Department Imphal Center na hairi laklima numit kharani asida raja sigi jila kharada akanba nong chugani bibhag asina thokpa report amagi matung ina ngasi amasung hayeng Tamenglong Senapati Imphal West Jiribam None Chandel Churachandpur amasung Ferjol jila singda nong chugani
India Meteorological Department gi matung ina lagliba numit mari mangani asida awang nokpoki mafam singda pak sanna nong chugani hayeng phawada Manipur yauna awang nokpoki raja sing Nagaland Mizoram amasung Tripura da akan banung churaba yai lagliba numin ini humni asida Andhra Pradesh Arunachal Pradesh Assam Meghalaya Bihar Chhattisgarh Karnataka Orissa West Bengal gi sub Himalayan range gi saruk sing Sikkim Tamil Nadu Puducherry Karaikal Telangana Uttarakhand Vidarbha amasung Uttar Pradesh ki mafam singda nong chugani Maharashtra dadi thaji taramari phawada akan banong churaba yai haina bibak asina makhatana phongdokli tabiriba paw si Akashbani Imphal dagini Pradhanmantri Narendra Modi ne ngasi New Delhi da pangthokadaba malemgi mifam Gyan Bharatam da saruk yagani Pradhanmantri na Gyan Bharatam portal su launch tawgani ngarang dagi haukiban numit humni chupna pangthokadaba mifam asigi nungi oiba warol di Returning India's Knowledge Legacy Through Manuscript Heritage haibasini mifam asida scholars sing Conservation sing technology amsung policy experts sing na manuscript yauna masiga mari lainaba hiram singda wa ngangani Pradhanmantri Narendra Modi gi Mizoram khongchat ka mari lainana raja duda kanba cheksin thawrang lokhalle raja dugi maruoiba mafam singda security forcing thamduna akanba cheksin thawrang lokhatpa ahukre Sri Modi na hayeng aijol ga leibak asiga samna anaba Bhairavi Sairang Broad Gauge Railway Sangagani Pradhanmantri na aijol dagi Delhi phawa chenba ahanba rajani rail service lamthagani amadi aijol Kolkata amasung aijol Guwahati chengadaba rail gari ani su lamthagani Sikkim gi gyal sing jila gi Rimbik khulda ngarang numidang chingning khaibi thodokta mioi mari lekhidre amana sokle hojik mioi ahum thiba khangdana leiri makhoi sing adu thiba gi thabak chatari siraba sing adu imung amagi mioi ahum yauri amaromda jila asida chahi asigi jun thadagi chingning khaibi yauna ising ichau thokpa maramna lam koiba lakpagi chang hantharurabani adubo hojik awang thangba Sikkim gi Mangan jila da lam koiba sing langnaba haure Tourism Department gi Additional Chief Secretary na hai Mangan Jilla gi Lachung Yuthang Valley amasung Jiro da lamkoiba sing lakba yaragani Bharatiya Janata Party BJP na Pradhanmantri Narendra Modi gi mapok numit ka mari lainana tha sigi tara tareta lebak sinba thungbada thakai ama jathagadaba seba pokhara pangthokani New Delhi da laiba dol asigi headquarters ta pangthokba paugi mifam amada dol asigi makok thongba luchingba amasung kendra gi mantri Bhupender Yadav na hai seba pokhara asi Mahatma Gandhi amasung Lal Bahadur Shastri gi mapok numit ki palan thorongba mari lainana October ni phawa jatagani masida tongan ba thorong kaya pangthokani Election Commission na leibak asigi raja kuntra taru yauna Union Territory singda Chief Electoral Officers singi Media and Communication Officers singi oiba mifam ama ngasi pangthoklagani workshop asi Chief Election Commissioner Gyanesh Kumar na hudokani amadi Election Commissioner Sukhdhir Singh Sandhu amasung Vivek Joshi saruk yagani Election Commissioner thadorkpa cherol amagi matung ina mikhalga mari lainaba wafam singda miyamda lana Dorpa Yangalakba do Tingnabagi Damak Raja Sing Amasung Union Territory Singi CEO Marakta Pau Pauna by Henganaba Hanabagi Pandamda workshop asi Pangthokpani Pradhanmantri Narendra Modi na chahi asigi ningtam numita next generation GST reform Diwali mamang degi chanaba hauragani haina lauthoki paga loinana thaurang asi tha asigi September 3 dagi paikhatpa haukre GST Council na tongan balam kayada tax logi chang hanthaduna miyamgi punchida hena laithokna hingba ngamalagani next generation GST reform gi makhada sarkar sina micham miyamgi achouba polum oiramba tax lobagi awaba do tongan ba polam singda tax free oirakpadagi nungaiba pokhalle aroibada maruiba paw amo CP Radhakrishnan Bharat ki taramanga suba Uparashtrapati oina wasak laukhre Manipur da lakadauriba Pradhanmantri Narendra Modi gi khongchat ki yenglaga hayeng gari chathok chachinda hongba khara leiragani Imphal jiri lambi da ngasi ayuk petroleum yauna mal puba gari chani Imphal omda changrakre amasung Pradhanmantri Narendra Modi na ngasi New Delhi da pangtokadaba malengi mifam Gyat Bharatam da saruk yagani paulojare